Manipur bu ahum thoknaba thugainaba hotnaba party ga wa ngangnaningde Ngakkelasu Leibak Ngakkani haina Chief Minister N Biren na phongdokre. Manipur ahum thokna thugainaba hotnariba Congress ka aikhoi wa ngangnaningde makhoi leihauge su leihausanu aikhoi di Ngakkelabasu leingak Ngakkani haina Manipur gi Chief Minister Nongthombam Biren na phongdokre. BJP gi oina tha asigi 13 dagi 15 fauba chathagadaba Sangvidhan Gaurav Abhiyan Thauram ngarangsu Kaishampata leiba Thambal Sanglenda Manipur gi Chief Minister Nongthombam Biren yauna pangthokpada wafam asi phongdokhibani. Thauram aduda MLA Minister amadi party gi luchingba kayana saruk yakhi. Chief Minister na makha taraduna hai India gi Constitution Ngakkani hairiba Congress ki leader amana Indian Constitution gi lairik ama pairaga T-shirt ama litlaga jean khongrao ama setlaga amadi champal ama tonglaga Parliament manungda wangangba asibu malem gi Leibak singi mamangda ikaizei malemda chatnade asigumba thawong asina leader oirabadi kari oini makoina leader oiba party kayam faramgani dress code fauba maintain tawdabana kayam fagani haikhi. Manipur gi miyamna Lok Sabha mikhalda MP ani Manipur dagi su thagatki ngasi di makoi ani parliament kari nganglibage Manipur gi matangda border fencing khanaba FMR chatna handaba mitop khandoknaba biometrics lawbana chingba kari ngangkhibage opposition ni ngangu hairibani sugi matangda soiremliba kaya amata ngangde outer MP na Jiribam mihat ki matangda wafam amata pande angakpani aikhoi gidi ruling ni kari ngangani thabak oina mathang tawrakli haikhi. Congress leader P Chidambaram masanasu Manipur bu ahum thokna thugaina ba wafam Facebook page ta tweet tawrakhibani madu masanasu sengdokte amadi party na su sengdokte mahaki matamdani Myanmar dagi lakpa kangbuga su chatna hanba hauramlibasi Manipur gi puwari khara nainasi Manipur gi map fau manglurabani Treaty of Yandabo taunabagi British na amuk Manipur map haplamlibani aikhoi checksin ba yam mathau tai miyamda haigadabani haidrabadi khangloi BJP natana kaidaunungda Manipur kanba ngamloi laina lobiganu matau karamna Congress ta vote pikhibano ngasi di kari oire chamamnaba marakta aikhoi leigadaba natte loinana kawraga irangda chatpana yaroi swaida kapsinaba amadi laushinnabana yaroi. Rahul Gandhi na India gi LOC da China na lam kilometer ani laukhre hai chumra haina army chief ta hangmada moigumba khangdaba mayamna ngangbana Leibak irang thokhalini haina khumki sauhallaga aron ma haidoknaba tawba lei loina haidokloi haina khumki aikhoi MLA amadi minister na yamna nganglunu hairibani chaminasi chatminasi hingminasi haiba asi BJP gi pandamni aikhoi apikpa jati ni haidana IAP piraklibani aikhoi piksarabasu achauba mi kaya India gi masak naibada yauri amadi chauthok chagadabani aikhoi chauthok saba haite mi chingthaba asiga loinana takhatpa khaktani hainaribasi aikhoi gi Manipur achauba laina narakpa asi layengba haurubadagini irang thokliba asi aikhoi sonthaba yade unity leitaba yade chap manana leptuna Manipur kangadabani hainasu mahakna makha takhi.